ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁꯟꯁꯦ ꯕꯣꯏꯇꯣꯟꯒꯤ ꯁꯟꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯅꯦ ꯕꯣꯏꯇꯣꯟꯒꯤ ꯃꯅꯥꯛꯁꯤꯗ ꯑꯗꯒꯤ ꯕꯣꯏꯇꯣꯟꯅ ꯁꯟꯁꯤꯗ ꯍꯪꯉꯦ ꯃꯥ ꯀꯃꯥꯏ ꯇꯧꯔꯦ ꯅꯪꯅ ꯖꯪꯒꯜꯗ ꯑꯃꯨꯛꯇ ꯀꯣꯏꯔꯨꯒꯦ ꯆꯠꯂꯨꯒꯦꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯁꯟꯁꯤꯗ ꯍꯪꯉꯦ ꯑꯗꯒꯤ ꯁꯟꯁꯤꯅ ꯍꯥꯏꯔꯦ ꯏꯁ ꯑꯩ ꯀꯩꯒ ꯍꯤꯡꯆꯥꯕꯒꯤ ꯈꯌꯥꯠꯇ ꯇꯥꯗꯅ ꯑꯩꯁꯦ ꯁꯤꯔꯝꯗꯧꯕ ꯈꯤꯇ ꯉꯥꯏ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯉꯛꯑꯕꯅꯦ ꯌꯥꯛꯁꯦ ꯕꯣꯏꯇꯣꯟꯁꯤꯗ ꯁꯟꯁꯤꯅ ꯇꯝꯃꯦ ꯑꯗꯒꯤ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯀꯩ ꯊꯦꯡꯅꯔꯛꯄ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯀꯩꯀꯥ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯂꯤꯔꯦ ꯕꯣꯏꯇꯣꯟꯁꯤꯗ ꯑꯗꯩ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯁꯤꯗ ꯁꯨꯝꯕꯅ ꯂꯩꯃꯤꯟꯅꯔꯦꯅꯦ ꯃꯕꯥꯅꯤꯁꯦ ꯑꯗꯒꯤ ꯃꯥꯅ ꯁꯟꯁꯦ ꯐꯥꯖꯤꯜꯂꯒ ꯃꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯒꯦꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯈꯟꯗꯅ ꯁꯟꯁꯦ ꯄꯨꯊꯣꯛꯑꯒ ꯃꯕꯥꯅꯤꯁꯦ ꯅꯣꯡꯃ ꯑꯃꯗꯤꯅꯦ ꯀꯣꯏꯕ ꯊꯣꯛꯂꯛꯄ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯌꯥꯝ ꯂꯥꯞꯅ ꯃꯤ ꯑꯍꯨꯝꯈꯛ ꯂꯥꯛꯄꯁꯤ ꯎꯏꯌꯦꯕ ꯃꯥꯅ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄ ꯎꯕꯁꯤꯗ ꯃꯥꯅ ꯁꯟꯁꯤꯅ ꯈꯜꯂꯦ ꯁꯟꯁꯦ ꯌꯥꯝ ꯆꯤꯡꯉꯦꯕ ꯑꯗꯩꯗ ꯑꯁ ꯑꯥꯗ ꯂꯥꯛꯏꯕ ꯃꯤ ꯑꯍꯨꯝꯁꯦ ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯦꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯗꯥꯀꯨ ꯀꯔꯤ ꯀꯔꯥꯡ ꯃꯥꯟꯈ꯭ꯔꯦꯗꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯈꯜꯂꯦꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯐꯕ ꯃꯤꯗꯤ ꯃꯥꯟꯗꯦꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯈꯜꯂꯦ ꯑꯗꯩꯗ ꯕꯣꯏꯇꯣꯟꯁꯤꯗ ꯁꯟꯁꯤꯅ ꯍꯥꯏꯔꯦ ꯍꯦ ꯕꯣꯏꯇꯣꯟ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯗꯥꯀꯨ ꯗꯔꯥꯡ ꯌꯥꯝ ꯃꯥꯜꯂꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩꯅꯦ ꯅꯪ ꯌꯥꯎꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯅ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯕꯣꯏꯇꯣꯟꯁꯤꯗ ꯍꯣꯏꯅ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯃꯕꯥꯅꯤꯅ ꯁꯨꯝ ꯂꯥꯛꯄꯒ ꯉꯁꯥꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯂꯥꯛꯄꯒ ꯌꯧꯁꯟꯅꯔꯛꯑꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯕꯣꯏꯇꯣꯟꯁꯤꯗ ꯍꯥꯏꯔꯦ ꯍꯦ ꯅꯨꯄꯥ ꯅꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯑꯃꯇ ꯆꯠꯄ ꯌꯥꯗꯦ ꯅꯣꯏ ꯈꯪꯗ꯭ꯔꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯉꯗꯤꯅꯦ ꯅꯪꯒꯤ ꯁꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯣ ꯑꯅ ꯍꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏ ꯁꯟꯁꯤꯅ ꯃꯣꯏ ꯃꯔꯣꯟꯗ ꯋꯥꯅ ꯃꯥꯏ ꯃꯔꯣꯟꯗꯣ ꯈꯣꯡꯉꯛꯑꯦꯕ ꯁꯟꯁꯤꯅ ꯑꯗꯩꯗꯨꯗ ꯃꯥꯅ ꯈꯣꯡꯉꯛꯏꯕ ꯃꯔꯣꯟꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯅꯣꯗ ꯕꯣꯏꯇꯣꯟ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯀꯅꯥꯝ ꯂꯩꯇꯕ ꯁꯥꯔꯒꯅꯦ ꯁꯟꯁꯤ ꯄꯨꯔꯗꯤ ꯑꯩꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯣꯏꯖꯒꯦ ꯅꯣꯏ ꯅꯅꯥꯛꯇ ꯂꯥꯛꯀꯦꯅ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯏꯕꯥꯅꯤ ꯅꯥꯟꯊꯣꯔꯛꯑꯁꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤꯅꯦ ꯃꯣꯏ ꯍꯥꯏꯔꯤꯉꯩ ꯅꯪ ꯌꯥꯔꯣꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯒꯤꯗꯤ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯅ ꯐ ꯇꯥꯔꯦ ꯑꯩꯈꯣꯏꯅꯤꯃꯛ ꯃꯥꯡꯃꯤꯟꯅꯗꯅ ꯁꯤꯃꯤꯟꯅꯗꯅ ꯇꯧꯗꯣꯏ ꯁꯔꯨꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯨꯄꯥ ꯑꯍꯨꯝꯁꯤꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯍꯥꯁꯣꯏ ꯁꯟꯁꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕ ꯂꯩꯇꯗꯅ ꯑꯩꯁꯦ ꯊꯋꯥꯏ ꯋꯥꯗꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯒꯤ ꯁꯟꯗ ꯅꯠꯇꯅ ꯑꯩꯁꯨ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯃꯍꯥꯁꯣꯏ ꯑꯍꯨꯝꯅ ꯂꯧꯔꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯁꯟꯁꯤꯒ ꯂꯣꯏꯅꯅꯅꯦ ꯑꯩꯁꯨ ꯄꯨꯕꯤꯔꯣ ꯅꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯩ ꯁꯨꯖꯒꯦꯅ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯁ ꯐꯔꯦꯗ ꯃꯁꯤꯗꯤꯅ ꯀꯟꯗꯅ ꯁꯟꯁꯤꯒ ꯕꯣꯏꯇꯣꯟꯁꯤꯒ ꯄꯨꯔꯒ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯂꯥꯛꯑꯦ ꯁꯟꯁꯤꯅ ꯄꯨꯜꯂꯒ ꯊꯝꯃꯦ ꯄꯨꯟꯁꯤꯜꯂꯦ ꯑꯗꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯃꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯗꯅ ꯑꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯊꯕꯛꯈꯩ ꯕꯣꯏꯇꯣꯟꯁꯤꯅ ꯂꯣꯏ ꯇꯧꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯕꯣꯏꯇꯣꯟꯁꯤꯗ ꯅꯣꯡꯃꯗꯤ ꯃꯣꯏ ꯑꯍꯨꯝꯅꯅꯦ ꯕꯣꯏꯇꯣꯟ ꯀꯩꯊꯦꯜ ꯆꯠꯂꯒꯅꯦ ꯁꯦ ꯆꯥꯅ ꯊꯛꯅꯕ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯆꯣꯅ ꯕꯣꯏꯇꯣꯟꯁꯦ ꯆꯠꯍꯜꯂꯦꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯑꯗꯒꯤꯗꯤ ꯑꯁ ꯕꯣꯏꯇꯣꯟꯁꯤꯅ ꯇꯥꯟ ꯆꯥꯔꯦꯗꯅ ꯃꯥꯁꯦ ꯀꯩꯊꯦꯜꯗ ꯂꯥꯛꯑꯦ ꯑꯗꯩꯗ ꯀꯩꯊꯦꯜꯗ ꯂꯥꯛꯄꯁꯤꯗ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯑꯗ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯤꯗ ꯃꯥꯅ ꯃꯁꯤꯗꯤ ꯇꯨꯄꯤ ꯑꯃ ꯂꯩꯈꯤꯒꯦꯅ ꯇꯨꯄꯤ ꯑꯃ ꯂꯩꯔꯛꯄ ꯇꯨꯄꯤꯁꯤ ꯎꯞꯄꯒ ꯍꯜꯂꯛꯄꯁꯤꯗ ꯁꯟꯁꯤꯅꯅꯦ ꯕꯣꯏꯇꯣꯟꯁꯤ ꯎꯕꯗ ꯈꯜꯂꯦꯕ ꯑꯁ ꯃꯥꯅ ꯇꯨꯄꯤ ꯑꯃ ꯎꯞꯄ ꯂꯥꯛꯏꯁꯦ ꯐꯖꯈ꯭ꯔꯦ ꯇꯥꯟ ꯆꯥꯅꯔꯦ ꯃꯁꯤ ꯇꯧꯔꯒ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯕꯣꯏꯇꯣꯟꯁꯦ ꯀꯧꯁꯜꯂꯦ ꯕꯣꯏꯇꯣꯟ ꯁꯤꯗ ꯆꯪꯉꯛꯈꯣ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯦ ꯁꯟꯁꯤꯗ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏ ꯅꯪꯒꯤ ꯇꯨꯄꯤꯗꯣ ꯇꯥꯟ ꯌꯥꯝ ꯆꯥꯅꯔꯦ ꯑꯗꯨꯅꯅꯦ ꯃꯣꯏꯅ ꯅꯪꯒꯤ ꯇꯨꯄꯤꯗꯣ ꯍꯪꯉꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯨꯄꯤꯁꯦ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯄꯤꯔꯤꯕ ꯇꯨꯄꯤꯁꯦ ꯑꯆꯝꯕ ꯇꯨꯄꯤ ꯅꯠꯇꯦ ꯅꯪꯅ ꯁꯤ ꯎꯞꯄꯒ ꯆꯠꯄ ꯃꯇꯝꯗ ꯅꯪꯅ ꯂꯩꯅꯤꯡꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗꯅꯦ ꯄꯩꯁా ꯑꯝꯇ ꯂꯧꯍꯧꯗꯅꯅꯦ ꯂꯦꯝꯅ ꯂꯧꯕ ꯌꯥꯅꯤ ꯑꯗꯨꯅ ꯅꯪ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯃꯥꯡꯍꯟꯒꯅꯨ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯎꯞꯄꯒꯅꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯣ ꯂꯣꯏꯅ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯌꯣ ꯑꯗꯨꯒ
ꯉꯁꯤ ꯑꯩꯅ ꯄꯣꯔꯛꯏꯕ ꯄꯣꯠ ꯆꯩꯁꯦ ꯁꯤꯁꯨ ꯇꯨꯄꯤꯁꯦ ꯎꯞꯄ ꯆꯠꯄ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯕꯗꯅꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧ ꯌꯥꯗꯦꯅ ꯍꯥꯏꯖꯟꯅꯔꯒꯅꯦ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥꯅ ꯍꯟꯇꯣꯛꯈ꯭ꯔꯣ ꯃꯣꯏꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯑꯅ ꯁꯟꯁꯤꯅ ꯕꯣꯏꯇꯣꯟꯁꯤꯗ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯇꯨꯄꯤꯁꯦ ꯁꯣꯏꯗꯅ ꯂꯧꯒꯦ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩꯗꯨꯗ ꯅꯪꯅꯅꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯁꯟꯁꯤꯒ ꯑꯩꯒ ꯂꯩꯔꯛꯏꯁꯦ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯄꯤꯔꯣꯅ ꯇꯨꯄꯤꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯗꯤ ꯄꯤꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯀꯣꯅ ꯁꯟꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯅ ꯃꯥꯁꯤ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯂꯩꯔꯝꯃꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯕꯣꯏꯇꯣꯟ ꯅꯪꯒꯤ ꯇꯨꯄꯤꯗꯨꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯗꯩ ꯇꯨꯄꯤꯅꯣ ꯐꯖꯩꯅꯦꯅ ꯑꯩꯒꯤ ꯇꯨꯄꯤꯁꯦ ꯏꯆꯝ ꯆꯝꯕ ꯇꯨꯄꯤ ꯅꯠꯇꯦꯗ ꯑꯍꯜ ꯑꯃꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯅ ꯄꯤꯔꯝꯕꯅꯤ ꯑꯗꯒꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯇꯨꯄꯤꯕꯨ ꯇꯨꯄꯤꯒꯤ ꯇꯨꯄꯤ ꯑꯃꯥꯏ ꯃꯥꯅꯦ ꯑꯆꯝꯕ ꯇꯨꯄꯤ ꯅꯠꯇꯦ ꯍꯥꯏꯁꯨ ꯇꯨꯄꯤꯗꯨ ꯀꯔꯤ ꯊꯣꯛꯀꯦ ꯑꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯎꯞꯄꯒ ꯆꯠꯄ ꯃꯇꯝꯗ 이붕어 ꯅꯪꯅ ꯂꯩꯅꯤꯡꯕ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝꯗꯅꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧꯔꯣꯏ ꯇꯨꯄꯤꯁꯦ ꯎꯞꯄꯒ ꯆꯠꯂꯨꯀꯣ ꯅꯪ ꯄꯣꯠꯆꯩ ꯂꯩꯅꯤꯡꯉꯀꯥꯟꯗ ꯅꯪ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯦ ꯑꯗꯩꯗ ꯑꯩꯁꯨ ꯌꯦꯟꯖꯥꯡ ꯅꯥꯄꯤꯗꯣ ꯂꯩꯕ ꯆꯠꯄꯗ ꯇꯨꯄꯤꯁꯦ ꯎꯞꯄꯒ ꯆꯠꯂꯕꯅꯤꯅ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯇꯣ ꯅꯣꯏ ꯉꯁꯥꯏ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕꯒꯤ ꯄꯤꯕ ꯄꯩꯁꯥꯗꯣ ꯁꯤꯅꯤꯁꯦꯅ ꯄꯤꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯅ ꯊꯥꯖꯗꯦ ꯀꯗꯥꯏꯗꯩꯅꯣ ꯇꯨꯄꯤ ꯎꯞꯄ ꯆꯠꯂꯒꯕꯨ ꯃꯤꯅ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧ ꯌꯥꯗꯦ ꯁꯤꯕꯣ ꯊꯥꯖꯗꯦ ꯅ ꯍꯥꯏꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯕꯣꯏꯇꯣꯟꯅꯅꯦ ꯅꯣꯏ ꯊꯥꯖꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯝꯇ ꯆꯠꯁꯤꯌꯦꯅ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗꯅꯦ ꯃꯣꯏ ꯑꯍꯨꯝꯁꯤꯁꯨ ꯄꯣꯊꯥꯔꯤꯅꯦꯅ ꯍꯤꯞꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯄꯣꯊꯥꯕꯒꯤ ꯇꯨꯝꯃꯤꯀꯥꯟꯁꯤꯗ ꯕꯣꯏꯇꯣꯟꯁꯤꯅ ꯁꯟꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯁꯟꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯒꯅꯦ ꯁꯟꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯔꯦ ꯅꯪꯅ ꯍꯥꯏꯌꯣꯡꯈꯩꯗꯣ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯃꯣꯏꯅ ꯊꯥꯖꯗ꯭ꯔꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯅꯣꯏ ꯊꯥꯖꯗ꯭ꯔꯗꯤ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯇꯨꯄꯤ ꯎꯞꯄꯒ ꯆꯠꯄꯗ ꯄꯩꯁꯥ ꯂꯧꯍꯧꯗꯦꯗꯣ ꯌꯦꯡꯅꯔꯨꯁꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯕꯣꯏꯇꯣꯟꯁꯤꯅ ꯁꯟꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯁꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯑꯣꯏꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯇꯨꯝꯍꯧꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯨꯝꯍꯧꯔꯤꯅ ꯈꯨꯝꯃꯦ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯑꯗꯣ ꯅꯪꯅꯦ ꯄꯩꯁꯥ ꯈꯔ ꯍꯥꯞꯆꯜꯂ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯂꯩꯒꯗꯕ ꯄꯣꯠ ꯆꯩ ꯗꯨꯀꯥꯟꯗ ꯆꯪꯒꯗꯕ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯆꯪꯒꯗꯕꯗꯣ ꯅꯪꯅꯅꯦ ꯆꯠꯂꯒꯅꯦ ꯄꯩꯁꯥ ꯈꯔ ꯍꯥꯟꯅ ꯂꯣꯏ ꯌꯦꯜꯂꯝꯃꯣ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝ ꯑꯗꯒꯤ ꯐꯤꯔꯣꯟ ꯌꯣꯟꯐꯝꯗꯅꯦ ꯄꯩꯁꯥ ꯈꯔ ꯂꯣꯏ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯏ ꯑꯍꯨꯝꯗꯨꯒꯅꯦ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣꯀꯣ ꯅꯪ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯕꯣꯏꯇꯣꯟꯁꯤꯗ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯄꯩꯁꯥ ꯈꯔ ꯍꯥꯞꯆꯜꯂꯒ ꯀꯩꯊꯦꯜꯁꯤꯗ ꯆꯠꯂꯦ ꯄ꯭ꯔꯞ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯍꯣꯇꯦꯜ ꯃꯄꯨꯁꯤꯗꯅꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯔꯤꯅ ꯆꯥꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯉꯁꯤ ꯄꯤꯖꯔꯝꯃꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯊꯨꯝ ꯑꯍꯥꯎ ꯂꯗꯨ ꯕꯦꯔꯥ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯃꯥꯅ ꯆꯪꯉꯒ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤꯅ ꯆꯥꯕꯒꯤꯅꯦ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯄꯤꯔꯝꯒꯦꯅ ꯑꯃꯨꯛ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯄꯩꯁꯥ ꯑꯃꯨꯛ ꯄꯤꯊꯣꯛꯑꯝꯃꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯐꯤꯔꯣꯟ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯑꯃꯨꯛ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯠꯅ ꯆꯥꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯂꯩꯒꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯅꯦ ꯑꯩ ꯄꯩꯁꯥ ꯄꯤꯊꯣꯛꯑꯝꯒꯦꯅ ꯄꯩꯁꯥ ꯑꯗꯁꯨ ꯑꯃꯨꯛ ꯄꯤꯊꯣꯛꯑꯝꯃꯦꯕ ꯃꯥꯅ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯑꯍꯨꯝꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯐ꯭ꯔꯤꯗ ꯇꯨꯄꯤꯗꯨ ꯎꯞꯄ ꯆꯠꯄ ꯃꯇꯝꯗ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯌꯦꯡꯅꯤꯡꯕꯅ ꯈꯥꯡꯉꯝꯗꯗꯅꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯣꯏꯇꯣꯟ ꯆꯠꯁꯤ ꯅꯪꯅ ꯇꯨꯄꯤ ꯎꯞꯄ ꯆꯠꯄꯗ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯏ ꯄꯩꯁꯥ ꯂꯧꯗꯦꯗꯣ ꯌꯦꯡꯉꯨꯔꯁꯤ ꯆꯠꯁꯤꯅ ꯕꯣꯏꯇꯣꯟꯁꯦ ꯇꯨꯄꯤ ꯎꯞꯁꯜꯂꯦ ꯅꯣꯏ ꯊꯥꯖꯗ꯭ꯔ ꯌꯦꯡꯉꯨꯅ ꯃꯣꯏ ꯑꯍꯨꯝꯁꯤꯒ ꯑꯗꯒꯤ ꯃꯣꯏ ꯃꯔꯤꯁꯦ ꯂꯥꯛꯃꯤꯟꯅꯔꯦ ꯉꯔꯥꯡ ꯍꯣꯇꯦꯜꯗꯨꯗ ꯄꯩꯁꯥ ꯄꯤꯔꯝꯕ ꯍꯣꯇꯦꯜꯗꯨꯗ ꯆꯪꯉꯒ ꯃꯣꯏ ꯃꯔꯤꯁꯦ ꯆꯥ ꯊꯛꯇꯅ ꯑꯆꯥꯄꯣꯠ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂ ꯂꯥꯛꯑꯦ ꯀꯩꯝꯇ ꯄꯩꯁꯥ ꯄꯤꯔꯛꯎ ꯈꯣꯠꯂꯛꯎꯁꯨ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯕꯣꯏꯇꯣꯟꯒꯤꯁꯦ ꯆꯨꯝ ꯃꯥꯅꯦꯅꯦꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯈꯟꯅꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯒ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯊꯨꯝ ꯑꯍꯥꯎ ꯂꯗꯨ ꯕꯦꯔꯥꯗꯣ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯩꯁꯥꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅ ꯉꯔꯥꯡ ꯂꯣꯏ ꯌꯦꯟꯊꯣꯛꯑꯝꯃꯕꯅꯤꯅ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯁꯨ ꯆꯥ ꯂꯣꯏꯔꯒ ꯂꯥꯛꯑꯦ ꯑꯗꯩ ꯃꯣꯏ ꯑꯍꯨꯝꯁꯦ ꯁꯨꯝ ꯉꯥꯡꯅꯩ ꯕꯣꯏꯇꯣꯟꯒꯤ ꯇꯨꯄꯤꯁꯦ ꯆꯨꯝꯖꯥꯅꯤꯅꯦ ꯆꯨꯝꯃꯤꯅꯦꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯁꯨꯝ ꯂꯣꯟ ꯉꯥꯡꯅꯩ
ꯑꯗꯒꯤ ꯑꯃꯨꯛ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯟꯗꯅ ꯃꯥ ꯁꯦꯠꯄ ꯆꯥꯟꯅꯒꯗꯕ ꯄꯛꯀꯗꯕ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯃꯔꯤꯁꯦ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯂꯧꯍꯧꯗ꯭ꯔꯦ ꯄꯩꯁꯥꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯕꯣꯏꯇꯣꯟꯅ ꯉꯔꯥꯡ ꯆꯠꯂꯒ ꯄꯩꯁꯥ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅ ꯄꯩꯁꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯁꯨ ꯃꯣꯏ ꯑꯍꯨꯝꯗꯤ ꯇꯨꯄꯤꯗꯨ ꯎꯞꯄꯒꯤ ꯂꯧꯍꯧꯗ꯭ꯔꯤꯅꯦꯅ ꯈꯜꯂꯤꯅꯤ ꯑꯗꯩ ꯁꯣꯝꯗꯗꯤ ꯕꯣꯏꯇꯣꯟꯅ ꯂꯣꯏ ꯉꯔꯥꯡ ꯆꯠꯂꯒ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅ ꯄꯩꯁꯥꯗꯣ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯒ ꯕꯣꯏꯇꯣꯟꯁꯤꯒ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯦ ꯑꯗ ꯑꯁ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯂꯣꯟꯅ ꯈꯟꯅꯔꯦ ꯕꯣꯏꯇꯣꯟꯒꯤ ꯇꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯂꯧꯍꯧꯁꯤꯒꯦꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯈꯟꯅꯔꯦ ꯑꯗꯒꯤꯗꯤ ꯍꯦꯛꯇ ꯂꯧꯒꯦꯅ ꯍꯥꯏꯔꯁꯤꯁꯦ ꯑꯅ ꯍꯥꯏꯗꯅ ꯕꯣꯏꯇꯣꯟ ꯅꯪꯒꯤ ꯇꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯣ ꯌꯥꯔꯣꯏ ꯃꯤ ꯑꯍꯟꯗꯨꯅ ꯑꯩ ꯅꯨꯡꯁꯤꯗꯅ ꯄꯤꯔꯝꯃꯤꯅꯤ ꯇꯨꯄꯤꯁꯦ ꯌꯥꯔꯣꯏ ꯑꯆꯝꯕ ꯇꯨꯄꯤ ꯅꯠꯇꯦ ꯃꯤꯉꯣꯟ ꯄꯤꯊꯣꯛꯀꯅꯣꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯅ ꯍꯥꯏꯔꯦ ꯕꯣꯏꯇꯣꯟ ꯅꯪꯒꯤ ꯇꯨꯄꯤꯁꯦ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ ꯃꯤ ꯄꯤꯔꯣ ꯃꯤ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯉꯁꯥꯏ ꯁꯟꯗꯨꯅ ꯇꯨꯄꯤꯗꯨ ꯄꯤꯌꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯌꯣꯅ ꯍꯥꯏꯕꯗꯣ ꯑꯗꯩꯗꯨꯗ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯄꯤꯗꯤ ꯌꯥꯝ ꯄꯤꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯣꯏ ꯑꯍꯨꯝꯅꯅꯦ ꯄꯤꯌꯨ ꯍꯥꯏꯔꯕꯅꯤꯅꯅꯦ ꯁꯟꯁꯤꯒ ꯑꯩꯒ ꯅꯣꯏꯗ ꯂꯩꯔꯛꯏꯁꯦ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯇꯨꯄꯤꯁꯦ ꯂꯧꯖꯍꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅꯤꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯄꯩꯁꯥꯁꯨ ꯄꯤꯗꯕꯤꯗ ꯃꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯁꯦ ꯐꯔꯦ ꯑꯣ ꯐꯔꯦ ꯊꯥꯗꯣꯛꯄꯤꯔꯒꯦ ꯇꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯛꯑꯦ ꯁꯟꯁꯤꯒ ꯕꯣꯏꯇꯣꯟꯁꯤꯒ ꯂꯥꯛꯑꯦ ꯑꯗꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯥ ꯑꯍꯨꯝ ꯄꯣꯔꯛꯑꯣ ꯑꯆꯥꯄꯣꯠ ꯑꯍꯨꯝ ꯄꯣꯔꯛꯑꯣ ꯀꯥꯏꯅ ꯃꯣꯏꯁꯦ ꯆꯥꯅꯤꯡꯁꯦ ꯀꯧꯗꯅ ꯆꯥꯊꯣꯛꯑꯒ ꯄꯨꯛꯂꯥ ꯍꯧꯒꯠꯂꯒ ꯃꯣꯏꯁꯦ ꯆꯠꯀꯦ ꯇꯧꯕꯗ ꯉꯁꯥꯏ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯆꯥꯕ ꯊꯛꯄꯒꯤ ꯄꯩꯁꯥꯗꯤ ꯄꯤꯔꯝꯗꯅ ꯅꯣꯏꯅ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣꯅ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯣ ꯑꯅ ꯍꯥꯏꯔꯦꯅꯦ ꯀꯣꯛꯇ ꯇꯨꯄꯤ ꯑꯃ ꯎꯞꯄꯤꯁꯤ ꯅꯪ ꯎꯗ꯭ꯔꯕꯣꯅ ꯍꯥꯏꯕꯗꯤ ꯅꯪ ꯇꯨꯄꯤ ꯎꯞꯄꯒ ꯀꯩꯗꯧꯗꯣꯏꯕ ꯄꯩꯁꯥꯗꯤ ꯄꯤꯗꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯒ ꯅꯪ ꯇꯨꯄꯤ ꯎꯜꯂꯤ ꯀꯩꯅꯣ ꯀꯔꯤꯒꯤ ꯇꯨꯄꯤꯅ ꯃꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯡꯅ ꯆꯦꯠ ꯂꯥꯎ ꯊꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅꯦꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯅ ꯎꯞꯄꯗ ꯇꯨꯄꯤꯁꯦ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦꯅ ꯈꯟꯗꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯌꯥꯎꯕ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯑꯒ ꯈꯥꯏꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯁꯤꯗ ꯄꯩꯁꯥꯁꯦ ꯄꯤꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯈꯟꯅꯔꯦ ꯇꯨꯄꯤꯁꯦ ꯑꯩꯅ ꯎꯞꯄ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦ ꯍꯨꯔꯥꯟꯕ ꯑꯅꯤꯁꯨꯕ ꯅꯪ ꯑꯃꯨꯛ ꯎꯞꯄꯒꯅꯦ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯪꯁꯤꯌꯦꯅ ꯉꯁꯥꯏ ꯇꯨꯄꯤꯗꯣ ꯑꯃꯅ ꯑꯃꯨꯛ ꯎꯞꯄꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯖꯤꯂꯤꯕꯤꯒ ꯆꯥꯔꯗꯅ ꯂꯗꯨ ꯕꯦꯔꯥꯒ ꯆꯥꯔꯗꯅ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯀꯦ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯁꯦ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯇꯞ ꯆꯥꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯑꯅ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯣ ꯑꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯦꯅꯦ ꯀꯩꯅꯣ ꯅꯪ ꯇꯨꯄꯤ ꯎꯞꯄ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯇꯨꯄꯤꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯦ ꯆꯥꯕꯒꯤ ꯑꯅ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯅꯦ ꯅꯪꯕꯣ ꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯗ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯑꯁꯣꯝꯗ ꯊꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯕꯥꯛ ꯊꯥꯖꯤꯜꯂꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯕꯣꯏꯇꯣꯟꯅ ꯎꯞꯄꯒ ꯆꯠꯄꯗꯗꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧꯗꯦ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦꯅꯦ ꯑꯩꯅ ꯎꯞꯄꯤꯁꯤꯁꯨ ꯃꯣꯏꯒꯤꯁꯨ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯄꯤꯊꯣꯛꯑꯝꯃꯦ ꯄꯩꯁꯥ ꯃꯣꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯅꯦꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯐ꯭ꯔꯤꯗ ꯆꯥꯔꯨꯔꯅꯦꯅ ꯂꯥꯛꯄꯅꯤꯅ ꯄꯩꯁꯥꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯨꯕ ꯅꯪ ꯑꯃꯨꯛ ꯎꯞꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦ ꯇꯨꯄꯤꯁꯦ ꯅꯪ ꯑꯃꯨꯛ ꯎꯞꯄꯒ ꯐꯤꯔꯣꯟ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯤꯁꯦꯅ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯃꯨꯛ ꯎꯞꯄꯒ ꯇꯨꯄꯤꯁꯦ ꯐꯤꯔꯣꯟ ꯌꯣꯟꯐꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯐꯤꯔꯣꯟꯁꯦ ꯈꯜꯂꯦ ꯃꯥꯏ ꯃꯣꯏ ꯑꯍꯨꯝꯒꯤ ꯈꯜꯂꯦ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯗꯕꯤꯗ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯐꯤ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯐꯤꯔꯣꯟ ꯂꯧꯔꯒ ꯄꯩꯁా ꯄꯤꯔꯝꯗꯅ ꯆꯠꯂꯤ ꯀꯩꯅꯣ ꯑꯅ ꯍꯥꯏ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯣ ꯑꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦꯅꯦ ꯀꯔꯤ ꯇꯨꯄꯤ ꯎꯞꯄ ꯅꯪ ꯇꯨꯄꯤꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯤ ꯑꯩ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯅ ꯍꯦꯟꯅ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯨꯕꯁꯦ ꯈꯔꯁꯨ ꯁꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯅ ꯐꯤꯔꯣꯜ ꯂꯩꯕ ꯃꯇꯝꯗ ꯇꯨꯄꯤꯁꯤ ꯎꯞꯄ ꯂꯥꯛꯑꯒ ꯐꯤꯔꯣꯜ ꯑꯄꯥꯝ ꯈꯟꯕꯗ ꯄꯩꯁꯥ ꯂꯧꯗ꯭ꯔꯒ ꯉꯁꯤꯅ ꯄꯩꯁꯥ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯅ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯨꯕꯁꯤꯅ ꯍꯥꯏꯕꯁꯤꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯄꯪꯖꯥ ꯑꯉꯥꯡꯗꯨꯅ ꯅꯣꯏꯕꯨ ꯑꯄꯪ ꯁꯤꯔ ꯊꯝꯃꯝꯃꯦꯗꯅ ꯃꯥꯅ ꯉꯔꯥꯡꯗꯤ ꯄꯩꯁꯥ ꯂꯣꯏ ꯍꯥꯟꯅ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏ ꯃꯃꯥꯡꯗ ꯄꯩꯁा ꯍꯥꯏꯔꯛꯀꯅꯣꯅ ꯄꯩꯁꯥ ꯍꯥꯟꯅ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅꯦ ꯑꯅ ꯍꯥꯏꯔꯛꯑꯦꯅꯦ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯂꯥꯛꯆꯩꯗ
boitona akhoi humbu apang chiraga he thamamida sanduga boitonduga leibam thiruji ana moi humje singna dana lae tonga sanjiga leibam je koi thi dana numit nini humni changdana moi humje anaiduda sanjina haine ba somdana mo boiton akhoi ni je huran ba humdana soidana thirakhini aduna ne moi humje migi mapot maran hudana chadana thakdana taurise ongtangdi paratam bijiko na sanjina ju boiton jida haeba ana hoi hoi ana mabani je haina dana lairi kanjida boiton jina maji inayam khulidana madi ngak sendana lairi neba adaido mana sumain tawdana ne mi ahum laade ta sanghalo ko na haire adagidi hainari kanjida nupa hum huran ba humje silae sibu boiton gi leibam lo boiton gi yum lo sibo na hangbajida mani boiton leibro na hai lei chango adagidi he huran ba hum ana tawje moi ahum ji punga nge ene noina migi mapot maran hudana laktana phoidana chari do ngasi ba numi sidagi ne noi aina sida phajallaga thamadamni dandi pigadamni migi mapot maran huba leiramgani khangde leiramoi khangde arak padagi mundana chaba napangan narau singna sudana nomdana chage de haidraga napangan de chamu muk chawraga tonjina moi humjida haire andagidi moi humje boiton phuba lakpara bu akhoi hum moina thawai manga dori rane tawrichi bona moi humjina hainareba andagidi noi humne ngasi ba numisidagi migi mapot maran huraroi achumba afaba thabakta tawni wasau adu natragadi ne noi sidagi nanthokpa yaroi ana boitonjina haire noibu aina loina phadana pundana thamgani horan chithi tawroena wasau ana haire andagidi asagi moi humjina hainare akhoi humje thawai mangdoi saru boitonje khoidi kanamta leijadre magi ne ba mimta leijadre na yamna tonba taraba angang oina khallure aduga madi yamna nungai yai phaba oirame aduna akhoi humna migi mapot maran huraga laaga chari je sigi mahota magi dawaina akhoi thabak sujarage ngasi ba numi sidai huran chinthi yaujara roena hairaga magi dawain leira je na moi humje khanare andagidi boiton phare akhoi ne ngasi ba numi sidai huran chinthi taujara roe aduna akhoi humje ne nangi jaga jida karino suba yaba sujarage nangi jida akhoi humju leijarage na adumain tawdana boitona moi humju achumba lambenda pubidana magida moi humje nungai yai phana panminnagre